Sankarsu prap changlakpaduda Anamika Akasta pairambadu sat amuk thadoi. Matang asidade nupi oibigi nuksiba mapangal asuk soliba karigi. Thamoyi marise asuk mapangal sonabra. Anamika na amuk thadokpaduda Sankar na prap changsilaga Akas pungak na phamungda ningthina phamali. Aduga amuk chadu lamlaga Anamika da ama Akas da ama piraklami. Se chathau. Anamika hoi mai haidana chadu tumina thakpa hokri. Ngayakti ahumdu tumin leine. Minin ani ahum tumin leine raba matung Sankarna nungsiba haibasa thamoida thamgadabani. Migi mateng pangbuda nungsiba maga loinena panggadabani. Karigumba nungsiba nina jinghainaraga migi mateng pangbasa apenba phaudabani. Aduga matamduda pukchal pipa misakto mi natrabani. Masi haidana aibu pukchal chawba min haina sukhan kheno. Sankargi waduda Anamika tuminon thaduna lay wa amata khumlakte Akasu adu mangai. Ngayhak amuk tumin leina matung Sankarna amuk hairei. Kaino chaga hautraba kan amkaim hairaktina. Akasna hawi. Anamika sutapna yam hawi. Wadu hairaga Anamika glass to amuk makhada thamlaga leiriba ayekpa lai aduda amuk onchinkre aduga wangang lai. Akas nang nasida yekliba kang tharaklaba pukrida thambale man chalaklaba mana satuna leiriba lai asige wanthok ai tasengna khangre. Akas achamba minok aman noklaga Kanglubagi Kanaba letraba wahanthokni. Kaidongni wahanthokaduna punsibo mo awaba pigada boirabade. Akas karigino nangna aduk maraw lay nangangliba. Nanggi wahay adugi wahanthok ay khangba ngamde. Choiro ni kalomika angawbagi choiro loina. Sankarna yare amana luna ngangba amana aruba wahaygi wahanthok khangdaba. Noini pulaga wari sanaganuko. Anamika su Akasu Sankargi waduda nokfet tawraklami. Aduga Sankarna Mika aina nahan su hange aduba ngasi su hange. Nangbu thamoy sena nuksijaba aina taba malayramba thoklabade nang kaidongne. Sankargi wahangduda Akas Sankarda tingak yengduna lay. Anamika tapna paukhum pirei. Sankar wahangdo ay khangde. Nang nahangki boirasu aina khande. Leirambadi yai. Adubo ay khangde. Aina khangba haibabu nungsiba haibasa. Hongduk hongjin yade haiba sikha khange. Karigumba ibu nungsiba mangondasu aina haijagane. Aibu nungsiba lepiro. Madumagna domda thamoy laiman oibu thokane. Aibu nungsiba lepiro haiduna haijagane. Marak asida nangaiga thongnadaba haiduna wafamamane. Anamika gi paukhumadu tabuda Sankardu nungaitana Akasta tatu yengduna laikre. Hangluriba wahang aduna ngasidi Akas ki thamoida hena awaba piba oina thoklaboi khalladuna. Sekin ani ahumgi matungda Akas nokmi tawduna khomlai. Nanggi wakhalda achumbani mika. Miyoi boina poklabade nungsibasu ikai khumnagadabani. Nangi nungsibabu ikai khumnaba mataw aduda aigi marup Sankarsa mangalai nangalhaluko mika. Sankar de wa makha tarakte tongan ba maithonggi oiba expression amatas ulakte. Adubo Anamika de chinbal do haifit chinglaga noklaklami. Ngaihakki matungda de Anamika ga Sankar gasu mayumda hankre. Mafam adu amuksu pumchik hauri. Ngasidi Akaski thamoida nungsiba phongdoktringai maisa langlabasu apenbadi pokli. Magi marup Sankargi khanbada Songdana prigalini magi kada mathanta hiptuna leiri. Ichok tharaba hakchangi khuitharaba misna adudagi sintharakpa mitlu pirang adusu leptre. Kamdauna su leplugani chaklarabada thamoida machagi nungshibana amuktangda mathada imagi bunga haiduna konjaningbani adubu ngamkhidri
ꯃꯤꯀꯞꯇꯨꯗ ꯉꯝꯈꯤꯗ꯭ꯔꯤ꯫ ꯂꯣꯠꯇꯨꯅ ꯄꯣꯛꯈꯤꯕ ꯊꯧꯅꯥ ꯄꯨꯝꯕ ꯅꯥꯟꯊꯣꯛꯇꯨꯅ ꯂꯣꯠꯈ꯭ꯔꯕꯒꯨꯝ ꯃꯥꯡꯈ꯭ꯔꯕꯅꯤ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝꯒꯤ ꯃꯃꯥꯡꯗ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯃꯦꯝꯆꯥꯗꯨ ꯃꯕꯨꯡꯅ ꯆꯥ ꯊꯛꯀꯦ ꯍꯥꯏꯕꯗꯨꯗ ꯂꯣꯜꯂꯨꯔꯒ ꯃꯄꯥꯜꯗ ꯄꯨꯊꯣꯔꯛꯇꯨꯅ ꯃꯕꯨꯡꯗ ꯄꯤꯔꯦ꯫ ꯅꯤꯇꯦꯁꯁꯨ ꯆꯥꯗꯨ ꯂꯧꯔꯒ "ꯅꯪꯁꯨ ꯐꯝ, ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯁꯤ." ꯃꯦꯝꯆꯥ ꯆꯨꯔꯤꯒꯤ ꯁꯤꯔꯤꯗꯨꯗ ꯁꯠꯐꯝ ꯊꯩ, ꯑꯗꯨꯒ ꯃꯕꯨꯡꯅ ꯍꯥꯏꯒꯗꯕꯗꯨ ꯇꯥꯒꯗꯕꯒꯤ ꯉꯥꯏꯔꯤ꯫ ꯅꯤꯇꯦꯁ ꯃꯈꯨꯠꯅ ꯄꯥꯏꯔꯝꯕ ꯆꯥ ꯑꯗꯨ ꯁꯤꯞ ꯑꯃ ꯁꯠ ꯆꯤꯡꯂꯒ ꯇꯞꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ꯫ "ꯏꯕꯦꯝꯃ, ꯑꯩ ꯍꯟꯗꯛꯁꯤ ꯏꯕꯨꯡꯉꯣꯒꯤ ꯋꯥꯈꯜ ꯈꯟꯕꯗ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗ꯭ꯔꯦꯅꯦ꯫ ꯏꯕꯨꯡꯉꯣꯕꯨ ꯀꯔꯤ ꯇꯧꯔꯒꯦ? ꯀꯔꯤ ꯇꯧꯕꯒꯤ ꯋꯥ ꯅꯠꯇꯦ, ꯑꯩꯒꯤꯗꯤ ꯏꯆꯥ ꯃꯥ ꯈꯛꯇꯅꯤ, ꯑꯗꯨꯅ ꯂꯦꯝꯅ ꯃꯥꯡꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯃꯥꯒꯤ ꯁ꯭ꯇꯗꯤ ꯑꯁꯤ ꯃꯄꯥꯟꯂꯣꯝꯗ ꯑꯣꯏꯅ ꯇꯧꯍꯜꯂꯁꯤꯔ ꯈꯜꯂꯤꯕꯅꯤ." "ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯐꯩ꯫ ꯑꯗꯨꯗ..." ꯋꯥꯗꯨ ꯍꯥꯏꯔꯒ ꯆꯞ ꯂꯦꯞꯄꯗꯨꯗ ꯅꯤꯇꯦꯁꯁꯨ ꯈꯪꯂꯗꯨꯅ ꯁꯠ ꯈꯨꯝꯂꯛꯏ꯫ "ꯃꯥꯅ ꯌꯥꯕ ꯌꯥꯗꯕꯒꯤ ꯋꯥꯈꯜꯅꯤ ꯅꯪꯅ ꯈꯜꯂꯤꯕꯗꯨ꯫ ꯃꯗꯨꯃ ꯌꯥꯅꯕ ꯅꯪꯅ ꯁꯤꯜꯂꯨ, ꯅꯪꯒꯤ ꯗꯥꯏꯇ ꯑꯣꯏꯔꯣ꯫ ꯑꯩꯈꯣꯏꯁꯨ ꯑꯀꯥꯁꯄꯨ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤ, ꯂꯥꯏꯐ ꯀꯦꯔꯤꯌꯔꯁꯨ ꯄꯨꯟꯅ ꯃꯥꯡꯕꯗꯤ ꯑꯩ ꯄꯥꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯆꯥꯅ ꯃꯇꯤꯛ ꯆꯥꯕ ꯊꯣꯛꯂꯕꯁꯨ ꯃꯥꯒꯤꯗꯤ ꯁꯣꯏꯗꯅ ꯈꯟꯒꯅꯤ ꯍꯥꯏꯕ ꯑꯩꯅ ꯈꯪꯏ꯫ ꯃꯗꯨꯅ ꯃꯍꯥꯛ ꯃꯇꯤꯛ ꯆꯥꯕ ꯑꯣꯏꯅꯕ ꯇꯉꯥꯏ ꯐꯗꯅ ꯃꯄꯥꯜꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯥꯗꯣꯛꯄ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜꯅꯤ." "ꯍꯣꯏ ꯇꯥꯃꯣ, ꯑꯩꯁꯨ ꯑꯃꯨꯛꯇ ꯍꯥꯏꯔꯒ ꯌꯦꯡꯒꯦ ꯃꯥꯅ ꯀꯔꯤ ꯈꯜꯂꯤꯕ ꯍꯥꯏꯕꯗꯣ." "ꯌꯦꯡꯕ ꯅꯠꯇꯦ, ꯌꯥꯅꯕ ꯍꯥꯏꯌꯨ, ꯌꯥꯍꯜꯂꯨ ꯍꯥꯏꯕꯅꯤ꯫ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ ꯃꯥꯅ ꯌꯥꯕꯗꯨꯅꯤ꯫ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯒꯦ, ꯃꯥꯕꯨ ꯌꯥꯍꯟꯕꯒꯤ ꯗꯥꯏꯇꯗꯨ ꯅꯪꯒꯤꯅꯤ, ꯃꯗꯨ ꯅꯪꯒꯤ ꯅꯊꯧꯅꯤ." "ꯍꯣꯏ ꯇꯥꯃꯣ, ꯅꯆꯜ ꯌꯥꯅꯕ ꯁꯤꯜꯂꯒꯦ." "ꯐꯔꯦ, ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨꯅꯤ ꯅꯕꯨꯡꯁꯨ ꯄꯥꯝꯂꯤꯕ, ꯅꯕꯨꯡꯅꯁꯨ ꯇꯥꯅꯤꯡꯕ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯁꯨ ꯅꯊꯧ ꯇꯧꯖꯔꯨꯔꯣ." ꯋꯥꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯃꯦꯝꯆꯥꯁꯨ ꯑꯃꯨꯛ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯈꯜꯗꯗꯤ ꯂꯥꯜꯍꯧꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯍꯧꯔꯒ ꯀꯔꯝꯅ ꯍꯥꯏꯒꯅꯤ ꯈꯟꯕꯗ ꯇꯁꯦꯡꯅ ꯃꯦꯝꯆꯥꯒꯤ ꯋꯥꯈꯜꯁꯨ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯅꯨꯡꯗꯥꯡꯋꯥꯏꯒꯤ ꯃꯇꯝꯗꯨꯗ ꯀꯦꯁꯣꯔꯅ ꯍꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯅ ꯍꯜꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯔꯗꯨꯅ ꯍꯪꯂꯛꯏ꯫ "ꯍꯩꯃꯥ, ꯅꯪꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯔꯤꯕꯅꯣ?" "ꯑꯅꯥꯃꯤꯀꯥ ꯇꯞꯅ ꯀꯣꯂꯦꯖꯀꯤ ꯀꯩꯅꯣꯝ ꯋꯥꯠꯄ ꯑꯗꯨꯒꯤ ꯆꯠꯂꯨꯕꯅꯤ." "ꯏꯍꯦ, ꯑꯗꯨꯗꯤ ꯅꯪꯁꯨ ꯉꯜꯂꯤꯉꯩꯗ ꯍꯥꯟꯅ ꯍꯥꯏꯕꯗꯤ ꯀꯩꯗꯧꯋꯦ? ꯅꯃꯥꯁꯨ ꯃꯁꯥ ꯅꯤꯡꯊꯤꯅ ꯉꯝꯕꯁꯨ ꯑꯣꯏꯗꯦ." "ꯑꯩ ꯏꯃꯥꯗꯗꯤ ꯍꯥꯏꯔꯝꯕꯅꯤ, ꯈꯨꯗꯛꯇ ꯊꯣꯛꯄ ꯑꯣꯏꯕꯒ." "ꯐꯔꯦ ꯐꯔꯦ, ꯀꯅꯥꯒ ꯆꯠꯂꯕ ꯑꯗꯨꯗꯤ ꯅꯪꯗꯤ?" "ꯏꯃꯥꯟꯅꯕꯤꯒ ꯆꯠꯂꯤ." "ꯐꯔꯦ ꯐꯔꯦ, ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ. ꯑꯗꯨꯕꯨ ꯃꯇꯨꯡꯗꯗꯤ ꯆꯠꯀꯗꯕ ꯂꯩꯔꯗꯤ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯍꯥꯏꯕ ꯐꯕ꯭ꯔꯥ ꯈꯜꯂꯤꯀꯣ." "ꯐꯔꯦ ꯐꯔꯦ, ꯆꯠꯂꯣ, ꯅꯥꯐꯤꯒꯥꯗꯣ ꯍꯣꯡꯗꯣꯛꯅꯕ ꯇꯧꯔꯨꯔꯣ." ꯑꯅꯥꯃꯤꯀꯥ ꯃꯄꯥꯅ ꯆꯪꯉꯣ ꯍꯥꯏꯕꯗꯨꯗ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯇꯞꯅ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯁꯪꯀꯔꯗꯤ ꯃꯥꯅ ꯍꯪꯂꯨꯕ ꯋꯥꯍꯪ ꯑꯗꯨꯅ ꯑꯀꯥꯁꯇ ꯃꯔꯥꯜ ꯑꯃ ꯂꯪꯁꯤꯜꯂꯕꯒꯨꯝ ꯋꯥꯍꯩ ꯑꯃꯠꯇ ꯃꯅꯤꯡꯇꯝꯅ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯁꯪꯀꯔ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯏꯊꯥ ꯊꯥꯖꯗꯅ ꯃꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯃꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯕꯁꯨ ꯅꯣꯡꯃꯇ ꯆꯪꯗꯕ ꯃꯄꯥꯒꯤ ꯀꯥꯗꯨ ꯉꯁꯤꯗꯤ ꯆꯪꯂꯛꯄꯗ ꯃꯁꯥꯗꯣ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯍꯨꯜ ꯑꯃꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯨꯜꯂꯛꯄꯒꯨꯝꯁꯨ ꯇꯧꯔꯔꯤ꯫ ꯁꯪꯀꯔ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯑꯗꯨ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯐꯃꯨꯡ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯗꯥꯏꯔꯤ ꯑꯗꯨ ꯎꯔꯨꯕꯗ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯗꯥꯏꯔꯤ ꯑꯗꯨ ꯈꯨꯟꯒꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯎꯐꯨꯜ ꯈꯔꯗꯤ ꯀꯥꯔꯤ, ꯑꯗꯨꯕꯨ ꯁꯪꯀꯔ ꯃꯆꯤꯜꯗꯨꯗ ꯗꯥꯏꯔꯤ ꯑꯗꯨ ꯐꯨ ꯀꯥꯝꯊꯣꯛꯂꯒ ꯃꯈꯨꯠꯇꯨꯅ ꯑꯃꯨꯛ ꯐꯠ ꯀꯟꯊꯣꯛꯏ꯫ ꯑꯗꯨꯒ ꯆꯥꯎꯔꯛꯄ ꯑꯃ ꯗꯥꯏꯔꯤ ꯑꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯍꯦꯛ ꯐꯥꯛꯇꯣꯛꯄꯒ ꯊꯦꯡꯅꯕ ꯂꯩꯃꯩ ꯑꯗꯨꯗ ꯏꯔꯝꯂꯤꯕ ꯋꯥꯍꯩ ꯈꯔ ꯑꯗꯨ ꯁꯪꯀꯔ ꯄꯥꯔꯨꯏ꯫ "ꯏꯃꯥꯅ ꯅꯪꯕꯨ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯀꯧꯖꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯑꯣꯏꯊꯣꯛꯇ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯀꯅꯥꯁꯨ ꯈꯪꯗꯕ ꯑꯔꯣꯟꯕ ꯋꯥꯔꯤ ꯑꯣꯏꯈ꯭ꯔꯁꯅꯨ." ꯋꯥꯍꯩ ꯈꯔ ꯑꯗꯨ ꯄꯥꯔꯨꯕꯗ ꯁꯪꯀꯔ ꯃꯁꯥꯗꯨ ꯂꯩꯇꯥꯗ꯭ꯔꯤ꯫ ꯃꯇꯝ ꯀꯨꯏꯅ
ꯃꯃꯥꯒꯤ ꯃꯔꯝ ꯍꯪꯕꯗ ꯃꯅꯤ ꯑꯃꯗꯤ ꯃꯄꯥꯅ ꯅꯣꯡꯃꯇ ꯈꯨꯝꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯗꯥꯏꯔꯤ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯃꯥꯒꯤ ꯃꯔꯝ ꯈꯔꯗ ꯑꯣꯏꯔꯁꯨ ꯈꯪꯂꯅꯤ ꯈꯟꯗꯨꯅ ꯁꯪꯀꯔ ꯗꯥꯏꯔꯤ ꯑꯗꯨ ꯄꯨꯗꯨꯅ ꯃꯄꯥꯒꯤ ꯀꯥꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯅꯥꯃꯤꯀꯥꯗꯣ ꯊꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯅꯨꯃꯤꯠꯇꯒꯤ ꯁꯪꯀꯔ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯇ꯭ꯔꯕꯅꯤ꯫ ꯃꯁꯤꯕꯨ ꯅꯨꯡꯁꯤꯕ ꯀꯧꯕ꯭ꯔꯥ? ꯊꯦꯡꯅꯕ ꯎꯅꯕ ꯃꯤꯀꯨꯞꯇ ꯈꯔ ꯈꯖꯤꯛ ꯀꯧꯅꯔꯒ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯒꯗ꯭ꯔꯥ? ꯑꯅꯥꯃꯤꯀꯥꯒꯤ ꯋꯥꯈꯜꯗ ꯁꯪꯀꯔꯅ ꯃꯥꯕꯨ ꯃꯤꯔꯥꯏꯔꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤꯅ ꯂꯝꯖꯤꯡ ꯑꯣꯏꯗꯨꯅ ꯊꯃꯣꯏꯗ ꯀꯞꯂꯁꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯅ ꯑꯁꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯅꯥꯃꯤꯀꯥꯅ ꯃꯥꯒꯤ ꯐꯃꯨꯡ ꯃꯆꯤꯗ ꯇꯨꯃꯤꯟ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯄ꯭ꯔꯤꯒꯥꯂꯤꯅꯤꯁꯨ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯦ, "ꯏꯕꯦꯝꯃ, ꯀꯩꯗꯧꯔꯦ? ꯃꯄꯥꯜ ꯏꯄꯥꯜꯒ ꯊꯣꯛꯂꯥꯛ ꯇꯧꯗ꯭ꯔꯗꯤ?" "ꯏꯃꯥ, ꯀꯩꯁꯨ ꯇꯧꯗꯦ. ꯍꯛꯆꯥꯡꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕ." "ꯏꯍꯦ, ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯕꯅꯣꯅꯦ ꯅꯪꯕꯣ?" "ꯀꯩꯁꯨ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦ. ꯀꯣꯛꯁꯦ ꯈꯔ ꯈꯖꯤꯛ ꯆꯤꯛꯄꯅꯤ." "ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯔꯦ, ꯄꯣꯊꯥꯔꯣ. ꯏꯃꯥ ꯀꯔꯤꯅꯣ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯈꯔ ꯌꯦꯡꯂꯨꯒꯦ." "ꯍꯣꯏ ꯏꯃꯥ." ꯄ꯭ꯔꯤꯒꯥꯂꯤꯅꯤꯁꯨ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯀꯥꯁꯇꯨ ꯆꯩꯁꯨꯗꯨꯃ ꯁꯨꯔꯒ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯥꯟꯇꯅꯨꯅ, "ꯍꯩꯃꯥ, ꯀꯔꯤꯅꯣꯅꯦ ꯅꯪꯕꯣ? ꯅꯪꯅ ꯂꯥꯛꯇ꯭ꯔꯁꯨ ꯏꯄꯥꯕꯨ ꯀꯧꯔꯛꯄ ꯌꯥꯗ꯭ꯔꯣ?" "ꯌꯥꯏ, ꯑꯗ ꯑꯩ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯥꯛꯑꯕ?" ꯁꯥꯟꯇꯅꯨ ꯃꯆꯥꯅ ꯐꯝꯅꯕ ꯆꯧꯀ꯭ꯔꯤ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯊꯝꯂꯔꯦ꯫ ꯑꯀꯥꯁ ꯐꯝꯗꯦ, ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩ꯫ ꯁꯥꯟꯇꯅꯨ ꯃꯆꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ, "ꯊꯣꯏꯕ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ?" "ꯕꯕꯥ, ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ, ꯏꯆꯥꯅ ꯄꯦꯟꯗꯕꯗꯣ ꯍꯥꯏꯌꯨ." ꯑꯀꯥꯁ ꯃꯄꯥꯗ ꯃꯨꯟꯅ ꯁꯦꯀꯦꯟ ꯈꯔ ꯌꯦꯡꯂꯒ, "ꯕꯕꯥ, ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯍꯥꯏꯅ ꯍꯥꯟꯅ ꯋꯥꯁꯛꯄꯤꯌꯨ." ꯁꯥꯟꯇꯅꯨ ꯈꯔ ꯉꯛꯆꯅꯅ, "ꯀꯔꯤꯅꯣ ꯊꯣꯏꯕ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯏꯆꯥꯒꯤ ꯋꯥꯍꯪꯗꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯅ ꯀꯔꯝꯅ ꯄꯤꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯀꯅꯤ?" "ꯋꯥꯈꯜ ꯈꯟꯕꯤꯌꯨ ꯕꯕꯥ, ꯑꯗꯨꯒ ꯈꯨꯝꯕꯤꯌꯨ. ꯄꯤꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯍꯪꯗꯕꯅ ꯐꯩ." "ꯑꯗꯨꯕꯨ ꯋꯥꯍꯪ ꯑꯗꯨ ꯍꯥꯟꯅ ꯍꯪꯕꯗ ꯀꯗꯥꯏ ꯐꯥꯎ ꯀꯥꯏꯕꯒꯦ?" ꯑꯀꯥꯁ ꯃꯆꯤꯟꯗꯣ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯅꯣꯛꯂꯒ, "ꯋꯥꯍꯪ ꯑꯁꯤ ꯍꯪꯂꯒ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯅꯠꯇ꯭ꯔꯒ ꯄꯤꯅꯨ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯋꯥꯍꯪ ꯑꯁꯤ ꯃꯒꯨꯟ ꯌꯥꯎꯗꯦ, ꯌꯥꯡꯃꯟꯈ꯭ꯔꯦ. ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯍꯪ ꯑꯁꯤꯒꯤ ꯃꯒꯨꯟ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯍꯥꯟꯅ ꯍꯪꯂꯤꯕ." ꯃꯔꯧ ꯂꯩꯕ ꯃꯆꯥꯒꯤ ꯋꯥꯍꯪꯗ ꯃꯥꯏꯊꯤꯔꯕꯒꯨꯝ ꯇꯨꯃꯤꯟ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯪꯉꯨ ꯍꯥꯏꯔꯨꯔꯒꯅ ꯍꯪꯂꯛꯀꯗꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯆꯥꯒꯤ ꯃꯐꯝꯗ ꯄꯥꯞ ꯂꯪꯁꯤꯟꯕ ꯑꯣꯏꯅ ꯊꯣꯛꯂꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯃꯤꯀꯨꯞ ꯑꯁꯤꯗ ꯇꯔꯥꯏ ꯇꯔꯥꯏꯅ ꯍꯣꯏ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ꯫ ꯃꯤꯅꯤꯠ ꯈꯔꯗꯤ ꯑꯅꯤꯃꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯔꯕ ꯃꯇꯨꯡ ꯑꯀꯥꯁꯅ, "ꯋꯥꯈꯜ ꯈꯟꯕꯤꯌꯨ. ꯋꯥꯈꯜꯗꯨ ꯅꯤꯡꯊꯤꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯑꯣ, ꯑꯩ ꯉꯥꯏꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯀꯥꯁꯇꯨ ꯑꯃꯨꯛ ꯆꯩꯁꯨꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯁꯥꯟꯇꯅꯨ ꯃꯆꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯋꯥꯈꯜ ꯇꯧꯏ꯫ ꯀꯔꯝꯕ ꯄꯨꯛꯅꯤꯡꯒꯤ ꯊꯧꯋꯤꯟꯁꯤꯟꯗ ꯍꯪꯂꯛꯀꯗꯕ ꯋꯥꯍꯪꯅꯣ? ꯀꯔꯝꯕ ꯋꯥꯍꯪꯅꯣ ꯃꯒꯨꯟ ꯑꯗꯨꯛ ꯂꯩꯍꯟꯕ? ꯄꯥꯝꯗ꯭ꯔꯦ ꯄꯤꯅꯤꯡꯗ꯭ꯔꯦ ꯇꯔꯥꯏ ꯇꯔꯥꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯆꯥꯒꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯄꯤꯅꯤꯡꯗ꯭ꯔꯦ꯫ ꯑꯗꯨꯛ ꯃꯒꯨꯟ ꯂꯩꯅ ꯍꯪꯒꯗꯕ ꯋꯥꯍꯪ ꯑꯗꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯇꯔꯥꯏ ꯇꯔꯥꯏꯅ ꯄꯤꯅꯤꯡꯗ꯭ꯔꯦ꯫ ꯑꯃꯨꯛꯁꯨ ꯑꯀꯤꯕ ꯄꯣꯛꯂꯤ꯫ ꯑꯗꯨꯛ ꯃꯒꯨꯟ ꯂꯩꯅ ꯍꯪꯂꯛꯀꯗꯕ ꯋꯥꯍꯪ ꯀꯔꯤꯒꯤ ꯀꯝꯗꯧꯅ ꯈꯟꯕꯗ? ꯅꯨꯡꯊꯤꯜꯋꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯃꯦꯝꯆꯥ ꯃꯌꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯤ ꯆꯪꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯁꯪꯀꯔ ꯄꯥꯔꯝꯕ ꯗꯥꯏꯔꯤ ꯑꯗꯨ ꯁꯠ ꯈꯨꯝꯖꯤꯟꯗꯨꯅ ꯊꯩꯗꯣꯛꯂꯒ ꯊꯝꯃꯤ꯫ ꯃꯦꯝꯆꯥꯁꯨ ꯆꯪꯁꯤꯟꯗꯨꯅ ꯐꯃꯨꯡ ꯃꯆꯤ ꯑꯃꯗ ꯁꯠ ꯐꯝꯊꯩ, ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ꯫ "ꯀꯩꯗꯧꯔꯦ? ꯃꯄꯥꯜ ꯏꯄꯥꯜꯒ ꯊꯣꯛꯂꯛꯇ꯭ꯔꯗꯤ?" "ꯀꯩꯁꯨ ꯇꯧꯗꯦ, ꯁꯨꯝ ꯊꯣꯛꯅꯤꯡꯗ ꯇꯧꯅꯤ." "ꯑꯀꯥꯁ ꯍꯣꯏꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ?" "ꯍꯣꯏ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦ." "ꯐꯔꯦ ꯐꯔꯦ, ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ. ꯑꯗꯨꯅꯤꯅꯦ, ꯏꯌꯥꯗ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯛꯀꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ." ꯁꯪꯀꯔ ꯎꯞꯇꯨꯅ ꯍꯤꯞꯄꯝꯕꯗꯨ ꯍꯧꯒꯠꯇꯨꯅ ꯐꯝꯂꯒ, "ꯅꯦꯅꯦ, ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ?" ꯃꯦꯝꯆꯥ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯇꯞꯅ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯈꯨꯝꯂꯛꯏ꯫ "ꯅꯦꯅꯦꯅ ꯍꯥꯏꯁꯤ ꯅꯪꯁꯨ ꯈꯜꯂꯨ. ꯑꯩꯈꯣꯏꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤ. ꯅꯪ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ. ꯑꯗꯨꯅ
nangna matik chaba mi ama oiba ngamhaunaba nangi study makhasi napa gaigana outside ta tamhanba pame nine adusu yamna phaba baba amadi nine gi khongthangni adubo aikhoi manipur da su Central University onduna larik tampham leresidi masida aikhoi chawthokpa poksiba hoi nangna hairi du chomi adubo Manipur gi thokliba thodokpa thokmayam siga study gadi chanaba wali madunani nangbu tongan pa mafam amade chatuna larik tamanna ba hairiba nene maduna nene hoi gyare paro itap tapna Sankar hanglakpani memcha nokfet tawna wakhal khalo matam koina lawgano wadu hairaga memcha phamlambadu hawgatuna thokri Sankar thawaidu inung nungai jadri Mana hena khali basu akaskini magi wakhalda anamika gi dekhan khidrabani magi nuksibana maram oiraga akaski thamoi kaigadabu oibana nuksiba pumba loshinduna nuksiba masak khangdaba thamoi pandaba onduna leiribani